स्टेट असida nungtigi COVID-19 gi positive case hengalakpa leptri. Nauna sample sing test tawbada sample taret positive oire haina confirm tawkhre. Hairiba sample sing asi Janims amadi Rims ki BRDL da test tawbada confirm tawkhibani. Hauzik phawbada state asi oina punna miyoi yankhai mathoi positive oikhre amadi hauzik miyoi nifu taret active oiduna leiri. Miyoi mari amana laying satharaba matung recover tawkhre. Nambol Kendra gi MLA and local gi mityang makhada laingakna COVID-19 lan thengnanaba paikhatliba thawrang singi manung channa Nambol Kendra gi oina SK Women's College khongampat Nambol da hangliba community quarantine center asida mapal state singdagi halaklaga leiriba miyoi sing mathau tawriba district administration gi staff sing Kendra gi tonganba mafam singdagi mateng pangliba volunteer singda laima pokpam Kumpham COVID-19 task force na ngarang numidang chaklin pijakre. Assam gi Hozai district ki Brisnapur, Kathatali, Kumarkata amadi Jugijanda ising chaurakpadagi yum thadoktu na chenare. Makhata na su ising ichaw gi phibam hena khudong thiningai oirakpa yari. Ising ichaw na Assam gi district taret ki miyoi lakh amaga listing marifutara mariga chamapan tara taruk awaba mayok nare. Assam State Disaster Management Authority Asdamana khanghalakpa matung ina ichaw asna Assam gi Hozai gi Brisnapur, Kathatali, Kumarkata amadi Jugizan Dhemaji na chingba khungang kayada ising na lupsin khiduna amang ata kaya thokhanle hairi. Malem gi oina miyoi lakh yankhai taruk lising marifutara ga manga Chaniga marfutara COVID-19 positive oikhre amadi miyoi lakh ahum lising yankhai manga ga chatruk marifutara ni thoina laikan na bangamdana laikhidre. Malem gi laibak singi marakta US na COVID-19 positive oibgi masing laibak singdagi khwaidagi heli. US ki oina miyoi lakh tara taruk lising marifutara mapan ga chamapan kuntra humdoi sukhre amadi miyoi lakh amaga chamri nipuni thoina laikan na bangamdana laikhidre.